ꯃꯌꯥꯝ ꯉꯁꯤꯒꯤ ꯑꯩꯒꯤ ꯏꯟꯖꯥꯡ ꯃꯊꯦꯜꯗꯤ ꯁꯨꯃꯥꯏꯅ ꯇꯧꯖꯔꯛꯑꯒꯦ ꯉꯥꯁꯦ ꯃꯆꯦꯠ ꯈꯤꯇꯪ ꯌꯥꯝ ꯊꯥꯎꯕꯩ ꯋꯥ ꯅꯠꯇꯦ ꯆꯦꯡꯒꯨꯝ ꯊꯣꯡꯕꯗꯗꯤ ꯁꯨꯃꯥꯏꯅ ꯑꯇꯦꯛꯄꯁꯦ ꯈꯔ ꯊꯥꯛꯑ ꯍꯥꯎꯗ꯭ꯔꯅ ꯑꯗꯨꯒ ꯉꯥꯁꯤꯒ ꯆꯦꯡꯒꯨꯝꯁꯤꯒ ꯑꯃ ꯊꯣꯡꯖꯔꯛꯑꯒꯦ ꯃꯔꯣꯏ ꯃꯄꯥꯡꯁꯤꯗ ꯂꯩꯔꯦ ꯅꯥꯀꯨꯞꯄꯤ ꯀꯔꯤ ꯀꯔꯥ ꯑꯗꯒꯤ ꯐꯗꯤꯒꯣꯝ ꯑꯋꯥ ꯐꯗꯤꯒꯣꯝ ꯑꯗꯨꯒ ꯍꯪꯒꯥꯝꯁꯦ ꯄꯦꯔꯦꯗꯤ ꯅꯠꯇꯦ ꯄꯥꯝꯕꯤ ꯉꯥꯛꯇꯅꯦ ꯑꯗꯨ ꯁꯨꯃꯥꯏꯅ ꯁꯤ ꯆꯝꯐꯨꯠ ꯑꯃ ꯐꯨꯠꯆꯔꯛꯀꯦ ꯍꯪꯒꯥꯝ ꯆꯝꯐꯨꯠ ꯑꯃ ꯐꯨꯠꯆꯔꯛꯀꯦ ꯑꯗꯨꯒ ꯃꯣꯔꯣꯛ ꯑꯃ ꯐꯖꯅ ꯖꯔ ꯖꯔ ꯂꯥꯎꯅ ꯃꯦꯠꯂꯒꯅꯦ ꯍꯋꯥꯏ ꯃꯇꯣꯟ ꯅꯨꯡꯁꯤꯗꯥꯛ ꯃꯌꯥꯡꯇꯣꯟ ꯇꯣꯅꯤꯡꯈꯣꯛ ꯑꯗꯒꯤ ꯀꯔꯤꯕꯁꯦ ꯆꯥꯟꯇ꯭ꯔꯨꯛ ꯁꯤ ꯑꯣꯏꯅ ꯀꯣꯠꯆꯔꯛꯀꯦ ꯉꯁꯤꯗꯤ ꯃꯣꯔꯣꯛꯇꯨ ꯐꯖꯅ ꯃꯦꯠꯂꯒ ꯑꯗꯣ ꯆꯦꯡꯒꯨꯝꯁꯦ ꯅꯍꯥꯟ ꯏꯆꯥ ꯑꯅꯤ ꯂꯥꯛꯑꯝꯃꯦ ꯏꯆꯥ ꯇꯦꯂꯦꯟꯖꯥꯒ ꯏꯆꯥ ꯏꯅꯨꯡ ꯉꯥꯟꯕꯤꯒ ꯂꯥꯛꯑꯝꯃꯦ ꯃꯣꯏꯅ ꯄꯨꯕꯤꯔꯛꯄ ꯆꯦꯡꯒꯨꯝꯅꯦ ꯑꯗꯣ ꯑꯩꯅ ꯉꯁꯤ ꯚꯤꯗꯤꯑꯣ ꯅꯝꯕꯗ ꯑꯣꯏꯅ ꯊꯣꯡꯉꯒꯦꯅ ꯉꯁꯤ ꯆꯦꯡꯒꯨꯝꯁꯦ ꯑꯣꯏꯅ ꯊꯣꯡꯖꯔꯛꯀꯦꯅ ꯇꯧꯖꯔꯦ ꯃꯌꯥꯝ ꯑꯩ ꯁꯦꯝ ꯁꯥꯅꯕ ꯇꯧꯖꯔꯒꯦ ꯑꯗꯨꯕꯨ ꯆꯦꯡꯒꯨꯝꯁꯤꯗꯤ ꯆꯥꯝꯗ꯭ꯔꯤꯌꯦ ꯁꯤ ꯆꯥꯝꯃꯨꯈꯤꯅꯤ ꯑꯇꯩꯗꯤ ꯂꯣꯏ ꯆꯥꯝꯃꯦ ꯑꯗꯣ ꯁꯦꯝ ꯁꯥꯅꯕ ꯊꯣꯡꯕ ꯍꯧꯅꯕ ꯇꯧꯖꯔꯛꯑꯒꯦ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯔꯁꯦ ꯍꯧꯖꯤꯛ ꯏꯟꯁꯥꯡ ꯊꯣꯡꯅꯕ ꯃꯔꯣꯏ ꯁꯣꯏꯕ ꯍꯧꯔꯒꯦ ꯃꯈꯣꯛꯁꯤꯅ ꯁ꯭ꯋꯥꯏ ꯊꯥꯎ ꯌꯩꯅꯕꯗ ꯁꯣꯏꯖꯟꯒꯦ ꯄꯧ ꯄꯧꯔꯗꯅ ꯅꯨꯡꯉꯥꯏꯇꯦ ꯁꯤꯡꯖꯨꯗ ꯑꯗꯒꯤ ꯊꯣꯡꯕꯗ ꯊꯥꯛꯄ ꯁꯤꯡꯒꯩ ꯊꯥꯎ ꯉꯧꯕꯗ ꯍꯥꯞꯆꯟꯒꯦ ꯅꯥꯀꯨꯞꯄꯤ ꯈꯔ ꯉꯧꯒꯦ ꯇꯤꯜꯍꯧ ꯃꯆꯦꯠ ꯈꯤꯇꯪ ꯍꯥꯞꯀꯦ ꯃꯔꯣꯏ ꯁꯣꯏꯕ ꯂꯣꯏꯔꯦ ꯆꯝꯐꯨꯠꯀꯤ ꯍꯪꯒꯥꯝꯁꯦ ꯑꯃꯨꯛ ꯊꯠꯂꯒꯦ ꯆꯝꯐꯨꯠꯀꯤꯗꯤ ꯈꯔ ꯄꯧꯔꯞ ꯄꯧꯔꯞ ꯊꯠꯂꯦ ꯁꯤꯒꯤ ꯃꯆꯥꯁꯤꯃ ꯁꯨꯃꯥꯏꯅ ꯍꯥꯞꯆꯟꯒꯦ ꯁꯤ ꯁꯨꯃꯥꯏꯅ ꯃꯀꯣꯛꯁꯤ ꯁꯨꯃꯥꯏꯅ ꯍꯥꯞꯄꯦ ꯃꯨꯊꯠꯂꯒꯦ ꯂꯣꯏꯔꯦ ꯁꯤ ꯈꯛꯇꯪ ꯐꯨꯠꯂꯒꯦ ꯌꯥꯔꯅꯤ ꯑꯣꯛꯑꯅꯤ ꯌꯥꯝꯃꯦ ꯍꯪꯒꯥꯝꯁꯦ ꯍꯧꯖꯤꯛ ꯏꯟꯁꯥꯡ ꯊꯣꯡꯕ ꯍꯧꯅꯕ ꯇꯧꯖꯔꯦ ꯆꯝꯐꯨꯠ ꯍꯥꯟꯅ ꯐꯨꯠꯂꯒꯦ ꯄ꯭ꯔꯦꯁꯔ ꯀꯨꯀꯔ ꯊꯥꯡꯒꯠꯆꯔꯦ ꯆꯝꯐꯨꯠꯀꯤ ꯃꯍꯤ ꯈꯤꯇꯪ ꯍꯩꯖꯤꯜꯂꯒꯦ ꯌꯥꯔꯦ ꯌꯥꯝ ꯍꯥꯞꯄ ꯍꯪꯒꯥꯝ ꯍꯥꯞꯆꯜꯂꯒꯦ ꯁꯥꯡꯕꯅꯤꯅ ꯅꯝꯁꯤꯟꯕꯗ ꯄꯜꯂꯦ ꯑꯩ ꯄ꯭ꯔꯦꯁꯔ ꯀꯨꯀꯔꯅꯒ ꯄꯤꯛꯄꯅꯦ ꯌꯥꯔꯦ ꯁꯤ ꯃꯈꯨꯝ ꯈꯨꯝꯖꯤꯜꯂꯒꯦ ꯑꯗꯨꯒ ꯁꯤ ꯁꯨꯃꯥꯏꯅ ꯀꯥꯝꯅꯕ ꯇꯧꯔꯤꯉꯩꯗ ꯆꯦꯡꯒꯨꯝ ꯊꯣꯡꯅꯕ ꯑꯃꯨꯛ ꯇꯧꯔꯛꯑꯒꯦ ꯆꯝꯐꯨꯠ ꯃꯨꯟꯗꯅ ꯊꯥꯡꯊꯈ꯭ꯔꯦ ꯁꯤ ꯈꯥꯡꯁꯦ ꯁꯥꯔꯦ ꯏꯟꯖꯥꯡꯒꯤ ꯊꯥꯎ ꯍꯩꯔꯒꯦ ꯉꯥ ꯇꯥꯎꯗꯣꯏꯅꯤꯅ ꯈꯤꯇꯪ ꯌꯥꯝ ꯍꯩꯔꯒꯦ ꯇꯥꯎꯕꯩꯗꯤ ꯉꯧꯗꯣꯏꯅꯤꯅ ꯍꯥꯏꯕ ꯌꯥꯔꯅꯤ ꯊꯥꯎ ꯃꯨꯜꯂꯦ ꯇꯦꯖꯄꯥꯠ ꯊꯥꯗꯔꯒꯦ ꯑꯃ ꯄꯥꯏꯊꯣꯛꯈ꯭ꯔꯦ ꯇꯤꯜꯍꯧꯁꯦ ꯍꯥꯟꯅ ꯈꯤꯇꯪ ꯍꯥꯞꯀꯦ ꯆꯣꯡꯉꯤ ꯅꯥꯀꯨꯞꯄꯤꯁꯤ ꯑꯃꯨꯛ ꯍꯥꯞꯆꯟꯒꯦ ꯃꯦꯊꯤ ꯈꯤꯇꯪ ꯊꯥꯗꯒꯦ ꯀꯥꯁꯜꯂꯦꯅ ꯑꯩꯅ ꯁꯨꯃꯥꯏꯅ ꯇꯧꯕꯅꯦ ꯁꯤꯒꯤ ꯑꯋꯥꯠ ꯐꯗꯤꯒꯣꯝ ꯃꯈꯣꯛꯀ ꯐꯗꯤꯒꯣꯝ ꯃꯈꯣꯛꯀꯁꯦ ꯍꯥꯟꯅ ꯍꯥꯞꯆꯟꯈꯤꯒꯦ ꯁꯤꯒꯤ ꯁꯤꯡꯒ ꯆꯅꯝꯒꯁꯦ ꯁꯤ ꯑꯃꯨꯛ ꯍꯥꯞꯆꯜꯂꯒꯦ ꯃꯔꯨ ꯃꯔꯥꯡꯁꯨ ꯊꯥꯛꯍꯧꯔꯒꯦ ꯁꯤꯁꯤꯗ ꯑꯗꯒꯤ ꯍꯩꯔꯤꯕꯣꯞꯁꯤꯁꯨ ꯊꯥꯛꯍꯧꯔꯒꯦ ꯑꯃꯒ ꯊꯥꯛꯆꯟꯒꯦ ꯑꯝꯇꯪ ꯃꯔꯨ ꯃꯔꯥꯡ ꯊꯥꯛꯄꯒꯤ ꯁꯨꯃꯥꯏꯅ ꯑꯣꯠꯂꯒꯦ ꯃꯔꯣꯏꯁꯦ ꯃꯨꯜꯂꯦ ꯉꯥꯁꯦ ꯊꯥꯛꯆꯜꯂꯒꯦ ꯉꯥꯁꯦ ꯃꯀꯣꯛꯀ ꯃꯃꯩꯒ ꯊꯥꯛꯑꯣ ꯌꯥꯝ ꯊꯥꯛꯀꯗꯕ ꯅꯠꯇꯦ ꯁꯤ ꯈꯛꯇꯅꯤ ꯊꯥꯛꯀꯗꯕ ꯉꯥꯁꯦ ꯊꯨꯝ ꯈꯤꯇꯪ ꯆꯥꯏꯁꯟꯒꯦ ꯁꯨꯃꯥꯏꯅ ꯆꯥꯏꯁꯟꯗ꯭ꯔꯗꯤ ꯑꯩꯗꯤ ꯃꯁꯥ ꯇꯥꯁꯟꯗꯕ ꯑꯣꯏꯅꯤ ꯃꯈꯥ ꯑꯣꯟꯊꯣꯛꯑꯦ ꯁꯨꯃꯥꯏꯅ ꯉꯥꯏꯍꯥꯛꯇꯪ ꯊꯝꯈꯤꯅꯤ ꯀꯨꯏꯔꯦ ꯁꯤ ꯉꯧꯔꯤꯁꯦ ꯑꯗꯨꯅ ꯑꯃꯨꯛꯇꯪ ꯁꯨꯃꯥꯏꯅ ꯑꯣꯟꯊꯣꯛꯑꯒꯦ ꯑꯗꯨꯒ ꯃꯆꯨꯒ ꯃꯣꯔꯣꯛꯀ ꯊꯥꯛꯆꯜꯂꯒꯦ ꯇꯣꯏꯖꯁꯅꯨ ꯉꯥ ꯃꯇꯨꯝ ꯃꯇꯨꯝ ꯌꯥꯎꯕꯩ ꯅꯠꯇꯦ ꯍꯥꯎꯅꯕꯅꯦꯅ ꯈꯤꯇꯪ ꯑꯃꯨꯛ ꯍꯦꯟꯅ ꯍꯥꯎꯅꯕ ꯇꯧꯕ ꯋꯥꯅꯤ ꯃꯆꯨ ꯊꯥꯛꯆꯜꯂꯒꯦ ꯃꯣꯔꯣꯛꯁꯦ ꯁꯨꯃꯥꯏꯅ ꯃꯦꯠꯂꯒ ꯑꯣꯏꯅ ꯈꯔ ꯊꯥꯛꯑꯒꯦ
Đấy. Đây là lầu rồi rồi mình nhẹ đấy. Một đồ sẽ ngay chứ đi. Yang gom hấp là đi. Đó. Ủa sao lại cao cả xanh ra. Giảm đi. Nó gì đi. Dạ, 까먹까 먹지마나 원토가 약간 담마가 뭐 바타한디 뭐 하나 어떤 거 원토기게 갖고 있는 거 오더니 야 보태도 맛이 비싼 문제 그러게 하면 양전 제 아이는 막 콩kum절을 한번해봐 마히 강절래 마히 양토 오미 강절래도 알루 건 탁대나 시디 쨍kum제 납납 나오나 짜증나 보러까지 하오나 자르기는 또 Nhang này mà hì hạp rất là kìa ôi già này ngâu thì quỷ đây có con không uất kìa mà hì thì cái tăng cái hao kìa yam hạp bao đi nó to hao rồi dạ này mà hì hạp bao kìa tăng phải nó uất lắm kìaพอดีผมจะหันถักจะละเกดูก็พอดีผมทักเลยก็ทุ่มมุมถักยากทุ่มถักจะเลยพอดีผมก็ทุ่มกับถักพอดีสมัยนั้นผมต้องงอแล้วก็มาปังปะยาวเลยเอาเนี่ยอย่าเลยพอดีผมถักจะละเกเลยจะละเกถักจะเล่นลอยเลยช่างชิมุทัดเลยโอ้ไม่ไปสิลอยเด้จะลองนะcái nó năm tuổiนี่นะแบบสิได้เด้อเลยđi lùi đấy trang thùng ba hạp ba hầu được cái chẳng phút là hạp ba kia chẳng phút là hạp ba kia mà hiểm hạp chứ chẳng phút rồi trang chỉ hạp nó bắt đầu là kia ông tăng đi cho mày nó phải đi gom thạc có cái cả uất thì cho mày trang hạp ba kia nhà này ra mày ăn rác lưỡi đấy anh mà học thì tăng nhanh chưa ra kì trăm phút chế hàn là ra kì hàng ngắm trăm phút chế làm trả này hàng ngắm trăm phút chế hàn trả kì xin đi ra tới bên nhỉ hả đi xịn ra chứ mua nghe ngả đấy khơi ăn thằng đấy thôi một hao bữa chưa ngam sẽ mỏng thằng sơn hào 200 năm hào đúng không anh mình thấy chăn trục quá đấy Hawaii mà to lo mà rồi pang cha được thì gom lấy mà yang to nung si đặng nam hạc cái nung si đặng gì hay mua đồ chị giờ lòng mẹแล้วก็hả mà hồng nó mà thùng nó hào thì 200 rồi em
ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯂꯣꯏꯁꯤꯟꯖꯔꯒꯦ